Manipur dry state Louthoknaba Warep Louragani Chief Minister. Manipur dagi dry state Louthoknaba Warep Louragani haina Chief Minister N Biren ngarang phamkiba Assembly gi Tourism Department ki pukhalakiba demand gi khananainabada phongdokibane. Tourism Department ki in charge su puriba Chief Minister N Biren na inner line permit piba sida tourist friendly ohenanaba application sembal loide. Mamang da airport amasung Manipur baban dagi tourist amasung Manipur da business ki lakpasing na permit dauram ke hauzik application asi ki mateng dagi yamna line na permit loba yaragane application asi Google Play Store da hapkadabane permit paiduna changlakhrabasing tracking tawbagi application su athubada lairagane Manipur asi dry state oiramba si su Louthoknaba Warep Louragani hotel amadi akaknaba maphamna hana chanagane local liquor su Manipur gi mapanda thadoknaba su tawragani haike Chief Minister N Biren na makata na house da thamkibada National Highway da satpada ngayhak pothaning bada mafam chaba mafam leitaba si yanglaga center da mafam amada lupa crore ani changna semnaba mafam taragi proposal thakre hairiba mafam sing asi masagi scenic beauty leijaba National Highway ga naknaba mafam ngakta ne sahi amada tha taret nong suba state asida ikang mayong na bathokliba se thabak tawbada sincere oiba watpada gine tube well amasung guha tawkiba mafamsing chatlaga yangsillaga ne minor irrigation gi matang da pukhalakiba policy kat ke paukhumda Chief Minister N Biren na mamangi chahi mangada tube well pam mafam samngada amade guha chamaga yangkhai rom center dagi lupa crore chahum go hompu lauraga tawkhe hairiba sina mapung phana implement tawrakpa matamda laufam singda ising watpage ikang mayok nariba si chada yangkhai de kokhan bangam laba yai makata na su asigumba scheme asi amuk propose tawba yai loisindana leiramba dam sing loisilaga mapung phana ising piba ngamlakpage ising gi awaba leiraroi agriculture land pumbada ising piba ngamlaga ne sahi amada tha taret nong suba state ne masida ikang thogliba se thabak tawbada sincere oiba watpada ge ne thabak tawbada sincere oina transparency oina thabak tawba changi haike atsum gi khongjang kansilaktuna indefinite economic blockade ki khongjang haukhre asum gi fajan khiba lusingba sing thadokadabani haiba wafamda KSO Sadar Hills ki midyang makada tongan ba tribal body singna total shutdown chathagraba phawbada thadoroktabadage ngasidagi indefinite economic blockade chatharagani haina warep laukhre indefinite economic blockade asigi manungda thorakpa phaphatha khudingmak ke daita hill areas committee member amasung state government na pugadabani haire students body asina makata na sanction gadori ba khongjang asida miyam na sumateng pangbinaba phongdorokpaga loinana indefinite economic blockade ase akan ba mawng da sanction gani haire marang singi landslide makata na thoktana ba warep ministry na kari thabak laukhatlage sana jawba mathau taba technical measures sing laukhatle union minister hauzik sathariba parliament mifamgi question hour da ngasi Rajya Sabha gi MP su oiriba Manipur ge ningthau sana jawba laisemba na supplementary question waina pukhatladuna railway gi union minister Ashwini Kumar ge pungning singsiladuna hai haukiba megi chaisat kuntra gi angan ba yukta None district ki marang singda sariba railway track construction site thokiba tamthiraba landslide adugumba amuk Manipur da thoktana ba railway ministry na kari karamba thabak laukhalakpa leibagi haina hangkhre MP sana jawbana laibak thiba chingning bagi thogdok aduda territorial army railway gi staff amadi khunja yauna miyoi yangkhai henna laibak na phumjinduna leikhidai amarom da hena thiba humbagi thabak chathakhi haujiksu miyoi mangarom thiba khangdana leiri haina phongdokladuna railway track assembly ba chingsing matungda ningkhai dana bakari thabak laukhatlabagi haina hangkhe MP sana jawbagi paukhum piraduna railways minister Ashwini Kumar na hai marang sing railway track construction site thokiba thogdogadu laibak thibane chathakiba relief amade rescue operation da Manipur ge CM Biren amade mahaki team na laukiba thogdang singthaningai ne thokriba thogdok asiga mari leinana ministry na sapsaba technical measures sing laukhatle mahak na hai paikhaliba railway project asi yamna maru oiba project amane masi soida ngamdana mai pakhangani haina su thajaba pikhe Churachandpur Medical College mathau tawba honaba yaba pirakle CM academic session 2022 dage MBBS ke seat samagi oina Churachandpur Medical College honabagi ayaba National Medical Commission MMC na pirakle amadi commission na state laingakta mathau taba che sang pikhalang na bakhangalakle haina house ki leader su oiba Chief Minister N Biren na ngarang house to phongdokre
Taranithoi suba Manipur Legislative Assembly gi ani suba session gi tara suba numit mahaki wafam asi phongdokhibane sugnu kendra gi MLA ke Ranjit na thangalakpa motion amagi paukhum piraduna NBD na hai haukiba me anida sagolban kangbam laikai dagi sana saba miyoi ama laikhidaba duga mari leinana mahaki loina bida miyoi bagi minungsi yanglaga thabak ama pigani haina laingak na phongdokhre tha asigi loirakpa sarukta Cabinet decision lauraga job appointment order piragani haina su phongdokhe Saikot ACG MLA Paulen Lan Haukipna hanglakpo wahang amagi paukhum piraduna Works Minister Govindas Konthokjamna phongdokhibada elected assembly members sing amade sarkar gi karmachari singi leifam khudong chadana leiriba si koknaba mathol wangba multi story building sing tongan ba maphamda laingak na sanabagi process haure haina phongdokhe Nehru Yuba Kendra Ukhrul ge Youth Hostel building gi phibam chadana leiriba dugi matangda Ukhrul ge MLA Ram Muibana hanglakpa star question amagi paukhum piraduna Minister Govindas Konthokjamna hai Youth Hostel ayamba NYK na chalaibane NYK ge State Director na hana na proposal ama thakre amade Ministry of Youth Affairs and Sport asu reminder thakre Ministry na ayaba pirakpaga sarkar asina building adu semjin sajina na bahot nagi haina paukhum pikhe sugnu ACG MLA ke Ranjit na hanglakpa wahang amagi paukhum piraduna Rural Development amade Panchayati Raj Minister Khemcha na hai kumza 2022-23 gi oina chahi asigi June kulumdoida Center na MG Narega ge lupa crore 783.3 mari mapan gi fan kaitharaki haina phongdokhe Lilong ACG MLA MD Abdul Nasir na hanglakpa star question amagi paukhum piraduna Relief and Disaster Minister Awangbo Niumai na hai kumza 2017 da Lilong Kendra da thokiba ising ichawna awaba tarba singda department asina mateng pangkhe victim chamaga marfudraga mangana mateng sing phangkhre makhata na victim lising ahumga chama marfudraga nipan su phanglagani haina phongdokhe Ukhrul ACG MLA Ramuibana hanglakpa star question amagi paukhum piraduna Health Minister Dr. Sapam Ranjan na hai CIC nongada napet palige sengbat sagaliba work agency ase Manipur Development Society na oy chada marfudra physical progress loire lam acre 1.25 su laikai gi miyoi sing na dan tawbirakle makhata na acre sinodasmik taret manga ge lam lainaba thaurang tawre haina su phongdokhe thangmaiban ACG MLA KH Joy Kisan na hanglakpa star question amagi paukhum piraduna Public Health Engineering Department ke in charge Laisang Them Susindro Mitay na phongdokhibada Imphal West sagat kiba water supply project amade scheme punna marfuga taret lay masigi manungda kuntaruk loikhre amade hompuga mathoi na hojik kan na jathare aroi bada tabiri bapum namakpu thagachare